Nungsihidak maming sikak haibada maraidi dum lairani Nungsihidak natragana Nungsihidak adubu Nungsihidak pu hairabasu Nungsihidak pu hairabasu khangnari ba pambidi thawoi makki tharabasu hauro hairagasu hekta haudaba hauraganu hairagasu panghauda hauganba sandokkanba menthol yaubana maram oiraga chabada sari sari lauba peppermint puni ado pambi asigi maming aigi oina Nungsihidak haizarage Nungsihidak ta chemical composition oina menthol gi chang marang kaina fangi asida natana menthol plus minus methyl acetate aduga cineol limonin beta pinin beta caryophyllin na chingba khara khara suyawe sabada khanau nungai hanba nungsa sor manam nungsi hanba chaba tumhanba thabak ama tawbada pukning changhanba kok chikpa phahanba natol phunba phanbana chingbagi Nungsihidak yamna kanaba pambini hek thatlaga khara chamthoklaga hektamak chaba adum yare natragasu cha oina semduna thaklabasu thoidokna Nungsihidak ki magul mahau kanaba phangma ngame Healthline kauba website ta thagatpa research report ki matung inna Nungsihidak ki cha semduna thakpada nupising gi thagi khongkap lakpada puknaba pukthinba tawbadasu phanba ngame haibagi report yauri asida natana noigan bami gi hakchang gi arumba hantahanbada mateng pangi ahing tumba yagandaba mioi singna Nungsihidak ki cha thakpada tumba nungai haibana chingba kanaba kaya ama phangba ngami haibagi report lei adubu BP gi hidak chariba heart gi hidak chariba iron supplement chariba chakhau gi hidak chariba mioi singidi Nungsihidak chabada checksin ningai oi haibagi report su lei bunamang asik kitang na thai jaraga ngasidi Nungsihidak morok attack pa amadi Heinou khara Metpa gi thoram pareng amatang mityeng taminarase Thangnabagi hingkholdagi morok attack pa amani khara huran boy kai boy hecture masimak video gi damakta thawoi makki hecture bani hingkholdagi lakpa morok attack pa compact yauzare ising masing khara haijalaga makhok thek paga loinana hector chamba hauzare ising khara ga lauzaraga hecture uba Nungsihidak samjare tin yam pakkan mana maram oiraga ningthi jana chamba maru oi ngasigi thauram asigi khwaidagi maru oiriba masalama oiriba vitamin C gi chang yamna yauriba Heinou asangba khara lauzare khara khara muli muli tawbusu yaurabane punna sure khetpa heta hugjan jaba kumna soiriba asimaksu yengbiriba khwai punamakna yengba nungaina bagidamakta tantha amada soijaribani hekseruba morok khara aduga yumdagi araiba morok khara ga puthokjaraga morok 10 mukti metkhai manam jide Yana da thum gi cha kitanga Metpa Sarathi kare mama somna kana tarakadore ne hai kitang chaba yagadro hai kitang chamin najaba yagadro ko ngauribo yadrabo ngarang tumba thengba isai do sakse habro hogala pa isai ta Govindo Radhe Krishna ha sakhawining ne ba lo hai kitang chamin ra je me la pura abane as mai pe ma tingli yang li bai chang ja
해놓군 카르펫 가 타라메네 샤티자 아이나 뭐 시름 니엘우레네 뭐 마마라오 라오 어이 목 살아들어 필요 이들 지타고 든디지 매만 장기 아 무슬림 매만에 마마로 스틸 보디 야지 든디지 마마죠 아주 하고라 뭐가 거기 미스콜레는 던자 산나바 해다네 아주 하고라가 나오다 마마 질레는데 아이 그러면은 나 하나디 망망 나는 시마 반tumba 아 mapantumba amana maning tumba ing mau leiramdre sineba ai hieng ta là mình thì đi hậu đi haure he do sadringaida hậu cái hek sadringaida haure he mà thế vô đi hậu rồi 사자로 봐요 하면이 조금도 저거로 하면이나 아니 그거 할떡지 ai cứ hậu thế ai cứ hậu thế 어 das butoninga pura hậu thế sumsa sadringaida haure he do mamage lâu nè 형도래 나오네 봐 xanh là 그거는 걔는 잠만에 남아가고 os alu khenam nu kelim 바바 다바 잠만에 sinoi khai do yo man 돈에 그 시에 quá thuê bùa ai di ai yamandine máu cái răng nè 신동만 이거 thì đi 신동도 thì sao làm mà cái phố vực đâu chini thaktiye 너무 이거 돈 많아 사대는 싹가면 싹하면 신도 싹아 아시 sao làm mền này 와 깜빡이 있네 그 싸우게 봐 gia đình mình nè 이행이 한 싸워 이행이 mua sao rồi lúc ấy mình đi ye ngono ngai ne ôi yêu rồi mấy má không bao rồi 그 땡큐 아이고 그러다 그 땡큐 아예 무슨가 손나가 하고 싶어 싫어도 이제 근데 와 내가 더 싫어 봐야 해도 담을 거 그건 차타라로 아니 좀 먹으려고 또 실례라면 이용 어디 mua cái em nó miễn đi rồi nổ kun met 용 마사 양간도 저 우디네테 원 마사 mà mang ra không được rồi amuk ket sao thì họ quá nhung nè 어디를 가 뭐 뭐고 바로 바꿔는 거 아마 차 습기는 거 해닝이 다 áo ca nu si dak sung thi de maning de sa he 신에 뭐만 마사 뻔만 hậu đấy 사다 해놓은 거 아니야 sang cái à sang cái đi xe cỏ 자네는 견적 chút 되면 cỏ 거기 나에 빠지는 정님들은 그거 많이 한다고 롱웨이 여기다 여러 가더라 소피라 봐